Horan comment live comment moi message kumba tharak po di hero ko. Kurumjari SKTV के Hakshel plus meeting ताबीरी व ख्वाई पुमना मकपु Merina Oinam न तरम नोकचरी चही खुदिंगे अगस्त के तारीख अमदगिना तरेट फाउबा हाइबदि चयोल अमा चुकना अखोइगी मालेमगी ओइना ब्रेस्ट फीडिंग वीक हाइना पालन तौदुना लाकपसिगा मरी लेनना हौजे वर्ल्ड ब्रेस्ट फीडिंग वीक सिगा चथरिबा सिगा मरी लेनना ngasi topic asi pujarabasi importance of breastfeeding haibani mama oibising na khomlang pithakpagi maru oiba haibasigi matang dani loinana hiramasi matang da khana nabagi damakta ekhigi studio da lengsin biduna lebire Regional Institute of Medical Sciences ke College of Nursing da Associate Professor ke thaupu biribi Madam Leishangthem Chanu mala Madam bo ahanu makta da taram nokcheri taram seri egi side te gesu ado ahan boina Madam khangjaning base karamba matam dagi aduga kari maram dagi no khoigi malim gi oina breastfeeding week kaina palan tawba horakpase karamba matam dagi no aduga kari maram gi no habado tang han okay akhona ngasagi malim gi oina akhoi breastfeeding week hedana from 1st August to 7 August pangthonarapase masi akhoi 1992 dagi ko waba hedana World Alliance Breastfeeding Action ko masina tawraga akhoi 1992 dagi horupadi masi ki maroi ba pandamti akhoi na malim da lai ba mi pung khuding mak sangsta akhoi na breastfeeding hebase masi yam na maru oi mi pung khuding mak na mama oi bi khuding mak na magi massaging sida mama gi khomlang se pithakadabani masi haksang da tuki matik phaba maramna laina kina tina kya dagi ka thok pangam ba maramna masi pithakadabani habege pauzela se na gi damakta 1992 dagi wa WISO, UNICEF, aduga Ministry of Health and many civil societies में हमने पुल्लगा worldwide के वो globally अभी पालन से पांथोपन होय नोआई से इसी गुम्बा करम बाबा दगी करी के दमकता पांथोपनो हाइबे सिगी मतंग दा मरिक चुना थबिरे बमना अदुगा मथंग दा खंजेनिंग बसे चही खुदिंग के पांथोपसे मैडम अखोई थीम ममंग लोइना पांथोई अदुन हदर चही की ओइना करम बा थीम दा पांथोपनो अदु समता हाइबे ओके हता की 2024 के थीम सिटी क्लोजिंग द गैप ओके breastfeeding support for all हाइबसे होय aduga breastfeeding gi maru oi bahai tare kana base ana da kana bo oi da masibu mama da su kana ba phambra hai na chingba to breastfeeding gi kana basidi aduki mate gam na laikre hoy ko mase mama da khaktana te masa da khaktana te aduna masi family da society da aduki mate kana hoy mama gi khomrang hai basidi karino haba matam da isor na piraklaba mama oi bi mana masa da piba khwai de gi phaba khudol do hoy aduni ko isor na karam mahna tawdana angang sing ase yoklak ta ge aduga mama amadi macha sing sigi nuksili punje karam mahna pun ge ta ge haidana samlak pa da yawrak pa pasakni masibu mama oi bi khuding bang na manghan basum de haina khali ko aduna breast milk is the best food for the baby ko akoina ngasagi khwaida angang amata khwaida gi phaba sinjak se karino habada mama ge khomlang sini aduna tha amada gina hek pokpada gina tha taruk phogba sidi ko angang asina hek darkar roiba khudik makse whatever the baby needs it will get from the mother's breast milk okay mama gi khomlang sidagi loina phangbangam gani ko angang se sa kari wali ko karamba vitamin wali karamba kaino kari mineral watli puna maksing se ngasagi mama gi khomlang sida loina yawgane hoy ko aduna respective mother dagi akoi na ngasagi mama amagi khomlanga somda poiba amagi khomlanga normal loina pokpa amaga prita moina pokpa amagi khomlanga su magi yawbagi sang sing se khetna gani aduna akoi nak mama gi khomlang pithakpa matamda aina marak thatna highlight tawja honing hobase haidi poiba angang sigi het mama si sidagi pithak pibasina angang gi darkar oiba khoting mak singa se
ꯐꯪꯕ ꯉꯝꯃꯤ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯐꯖꯅꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯃꯦꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯇꯧꯕꯁꯤꯅ ꯃꯃꯥ ꯑꯣꯏꯕꯤꯗꯨꯒꯤ ꯃꯥꯒꯤ ꯕꯣꯗꯤ ꯁꯦꯞꯇ ꯍꯥꯏꯇꯥꯔꯦ ꯈꯔ ꯈꯖꯤꯛ ꯑꯀꯥꯏꯕ ꯑꯣꯏ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯃꯁꯤ ꯂꯥꯟꯅ ꯊꯥꯖꯕꯁꯨ ꯑꯣꯏꯔꯝꯒꯅꯤꯅꯗꯤ ꯈꯜꯂꯤ ꯑꯗꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯃꯦꯗꯝꯗꯒꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯀꯦ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯃꯥꯁꯤꯅ ꯃꯆꯥꯁꯤꯗ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡꯁꯦ ꯄꯤꯊꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯣꯔꯃꯣꯟ ꯀꯌꯥ ꯔꯤꯂꯤꯁ ꯇꯧꯔꯛꯑꯦ ꯑꯣꯀꯦ ꯀꯣ ꯑꯗꯨꯅ ꯍꯣꯔꯃꯣꯟ ꯔꯤꯂꯤꯁ ꯇꯧꯔꯛꯏꯕ ꯍꯣꯔꯃꯣꯟꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯁꯦꯞꯁꯤꯡꯁꯤꯗꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯃꯨꯛ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯀꯩꯅꯣ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯌꯨꯇꯦꯔꯁꯁꯦ ꯌꯥꯝ ꯆꯥꯎꯗ꯭ꯔꯥ ꯍꯥ ꯅꯣꯔꯃꯦꯜ ꯁꯥꯏꯖꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯤꯒꯤ ꯁꯨꯃꯥꯏꯅ ꯕꯜꯖꯤꯡ ꯑꯣꯏꯅ ꯂꯥꯛꯀꯗꯣꯔꯤꯅꯦꯕ ꯑꯉꯥꯡ ꯍꯦꯛ ꯄꯣꯛꯑꯕ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯅꯣꯔꯃꯦꯜ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇ ꯂꯩꯔꯤꯕ ꯄ꯭ꯔꯤ ꯄ꯭ꯔꯦꯒꯅꯦꯟ ꯁ꯭ꯇꯦꯠꯇꯗꯤ ꯂꯥꯛꯑꯔꯣꯏꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯍꯟꯖꯜꯂꯛꯄꯁꯦ ꯁꯤ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯊꯛꯄ ꯃꯤꯁꯤꯡꯇꯅ ꯊꯨꯅ ꯍꯟꯖꯟꯕ ꯍꯦꯜꯂꯤ ꯉꯁꯥꯏꯒꯤ ꯍꯣꯔꯃꯣꯟ ꯁꯤꯀ꯭ꯔꯤꯁꯟ ꯑꯃ ꯂꯩꯈꯤꯕꯗꯣ ꯑꯗꯨꯅ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯑꯩꯈꯣꯏꯅꯁꯨ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯂꯣꯔꯤꯁ ꯀꯌꯥ ꯑꯃ ko mamasdagi burn tawib masina akoina normal sep ta lahalli aduda sunatana it prevent from the obesity mamasing ase koi khomla lactation period ta di thabak ko wana sudi weight gain tawnadra pregnant matam dagi hongna adudagi tawrpase akoina ngasagi mamagi khomlang pitha agadi thuna akoi gi body shape se lahangani obesity dagi thingbangamgani okay aduga khomlang se khoina thokna bagi damak ta hai tare mama oibi singna mirolingai da kari kari chinjak sing chaba tangai phadage adu som tang thambiu okay sigi matang study akoina haiba chinjak se maming pan badar karwaiti ko akoi gi balance tai nungti gi haksang phaba chinjak sing se chaba mama thok tai aduga pregnant oiringai gi matam stage ki hona hormonal changes me amama lakpana nupi pregnant women sing sigi akoi gi wakhal lon sida sarang na bakhaitang leibe ya akoi appreciate moin akoina mipung khuding na family gi member khuding magna miyang khuding magna madu support to bi gedabani maugi la sarang na balai balang tak na la balai ba ko hari basinga se ngasai gi mo mama sina khomlang ilakpa matam angang si unar ga khomlang ilakpa matam sida su masigi problem singa se khwai de gi nungai ba me ko ai gi ichana ichada ai gi khomlang pithak ba gi matam aduka mo amso awaba nungai ba sarang na ba sigum ba mayam ma thoi punam ba singa se akoina kanu pregnant matam dagi hongna akoi prepare to hon ba ama changi ko moida akoina masigi awareness program ma pi ba mind prepare to na ba do ai si okay mam angang gi masada asok pharaba breast milk se mama gi khomlang se aina egi isada pigedabani habegi achet pa wakhalon amaga loina na mind je prepare tawdana leiragadi khudi mak afaba oigani hoi hoi ko aduga aina thamjaning basidi akoina wasi gi chinja khakta da natana akoi gi delivery tawraba matamda mama gi khomlang pitha hauraba matamda ai gi question answer na tabida ina khara hajaning ba khara lai ko akoina myam da ina thamjaning basidi kai don haiba matam sta akoi gi hek poklak pada ngai ba angang si hek pok paka akoina breastfeeding mama gi khomlang se pithok pige da hoi right after delivery of the baby ko akoina breastfeeding se masi hobi ge da hoi masina mama ta mama sa da kana ba kaya ma phanghalli ko aduna angang sing sida akoina sigi pithak hobusina akoi gi mama gi sida phangi ba khomlang se ko ihan han bedadi akoina thaina ngai dadi kaino numin humni bawbasi mama gi se thok pa khaji khaktang woi khomje masi amot pani aduka mase angang da mabuk thaloi ga haidana hoi hoi pithak na hande angang ko obo matung numi humni se rasi pithak na hande ko ado akoi atopa dagi khomlang in bani khangde aduka any atopa upaya ma artificial feeding ni khangde tawnai ko akoina childhood days this lactational feeding atopa lactation mother ma kauraga tawnarami adubu akoina mase aduki matik akoina awareness mayam ama hujik pibadagi remote area phawbada hujikti akoigi mayam ji mama oi bisingsida at least 55 to 60% di mo understand tawre madudi karino habada pokpada ngai ba hek pokpaga tagi angang sresta akoina mama gi khomlang pithak pige dawbani aduga mahai ba khomlang ase khajiktang oijisanu ko maduna angang adugi darkar oi ba khudi mak pi bangam gani
aduga madu antibodies aduki matik yawi immunity power hangal ali ko angang gi IQ level hangal ali aduga that is sometimes madu akoi na hujik se mi pung kun madu haina se first big vaccine receive from mother ko sini aduna hujik di akoi na miam jing se akoi na toina pige da je hujik phaw da sometimes feeding pige da bani ga haira ga zuma se mabok thande akoi na bottle feeding gum ba gyan ba akoi masi to hun ba yade bottle feeding ga ani gi mix to hun ba yade akoi na ngasai gi angang gi machine sina mama gi khomlang se toina singi ba gi matik ko mama gi khomlang thok pa hen gani okay gan ta be ko toina singi ba gi matik mama gi khomlang thok pa hen gani aduga mama ga macha gi bonding hangal kani sai sai aina panjang badi ngasai gi somna hangbi ki ba akoina karam maina tawraga kari mama gi breast milk thok pa gi sang ga hangal kani ga hadse aduna isona pirak pa matam da mi pung khuding se mama oi bi khuding mang singa se mase mama oi bi gi khomlang singa se masi pirai ko kana gumba amata kari gumba amata tagi mase kaino khomlang thok ta balaite adubu akoina khangba wat padagi negligence hoi padagi ko lana thajabadagi adagi akoi ngasai somnang bikiba a body shape ta kaida kan wakhan khana ba mayam je sugum basing stagi akoi na breastfeeding se taw dabadagi masana o ai thok tare ga han haraga taw kibane aduna akoi na punam sing se awareness toina pi basangi moi da akoi na support taw basangi promote taw basangi sigini world breastfeeding week kana pangthona reise aduna akoi na haige daw basi kaino akoi na breastfeeding haibase angang he pok pok hoga daw bari ko aduga kan mind taw raga masi hankalakadage kana haibagi wafam da leiraga su akoina ngasai gi stage da mama na masa je nungsina on biraga khomlang pithapa matam sida aina atoppa ka wari saba yade saba ya taiguma sung aina if ai isa sina angangi nungsi bagi wakal se khalaba ko ai gi isa je thong no nungsi gare de ko kana ai to ai contact tawraba mi kam sana raba ko ai ge kok sida isa gi nungsi ba wakan ngata na thalaba ha adumaina yoglok pa angang se masista akoi gi ai sigi wakalon je laiba matam sida ngasai gi akoi gi brain manung sida ko ngasai gi pituitary gland sida gi ngasai gi hormone ani khak thok lai ba ko prolactin and oxytocin hana hai ba singa ni ba khomlang ji thohalak pa adegi kap tan ka tawre ba injection ga lai rai sing se aduna ngasai gi mama woi bising sina asum bagi wakan kan ba masang masada confidence lai basangi ko anxiety lai ba yade aduga sigi mari lai na aina myam da ga no paujel am khak tang su aina myam da sum pijaning bhai tare madudi kai no na haiba matam da akhoi gi kana lactation period angang po oba matung sida family members sing sina ko yam support amasang mama sing se wakan nunga hen da bayade anxiety la hen bayade tension lai bayade ko aduga puna masinga se mangon de anxiety la aba tension la aba worries la aba stress la aba due wa ke feeling lai roba adugi thabak to tawram dre ai kamai tawni toy si de asma si tan ta thak to odi phani anatraga se purba taw thak to asim to loi salugi ke sugum ba wakan se lai raga di lai ta da base sanang na ba sugum ba se lai raga di masagi khomlang thok pa ki sang se han tharak ne ba okay aduna akoina mama sigi prepare se kamai tawgani ai due work amata laitre let it be ai horen ko na puna maksilo raga tawge ko aduga isa se khomlang pithak tringai da ising glass amani khangde sangong glass amani khangde phajana thaga ne na ta no pithak pa matam se thoklok pa khomlang sina adukki matik angang se su mabuk thahan gani masa ga mama ga bonding ju hen gani adukki matik kana basilai gani yam phajaba mafam ni ko madam na thambi basi ki matungina khoina khangjaba ngam basi mama obi amana khomlang pithak pasi haidi khomlang thok pagi changsi mama obi du ki pukni wakhal ga adukki matik yam chauna mari lei nei haiba yes aduna matam sida angang sing mabuk pithak pa matam hai tari lactating oi basi ki stage sida lactation stage sida aduki matik normal obi sida pungning wakhal nungai ne leiba mathau tai haibadu mak ni ko aduga amuk ngasagi madam na panbi badu yaukhiba mobu pithakpa matam da khoigi niyom haiba ma haitare eye to eye contact leiba ma dakar oi haiba na chingba aduna sigi matang sida niyom kaina mama sina angang sida mabuk pitha agadi angang sina mabuk thau yadabagi problem su dum face to yaubra haidi niyom haiba ma leibra angang pithakpa ki kablo na tawgani haiba haibati akoina mase karamai tawraga pithakadagi akoina nungsida angang singse magi position se amba there are different
types of the position ko aduna akoi na mase samna haira ba matamda akoi na whole body sing se support to biraga khut amasina ko aduga magi head chibu khaitang makok se khaitang thangkalap to biraga akoi na ngasai gi nungsi na angang je pambiraga ko sumai ta raga khomlang pithapa matam sida akoi madu phammaga su ya hippaga su ya ko aduna akoi na mase tawraga manu pithak pigedobani akoi da mama oi bising sida sarang na bawa khal leiba ya de ma akoi mi pung khudi mak sing sina ngasi kana breastfeeding week ana pangthok na riba je support to bisi ka hairi se te matanate family members sing adagi mo society sing community sing maruina family members sing sa khoi toina khoi si moi si support to bi basang ko nang admai ta rabra pitho adu di sina sini habado moi to su tak pi ba ma thau ta aduga akhoi gi masi ki matang se sta ina panjaning basi kai no haba matam da magi kana basi da di aina adum lakhra ke ko kana basi hoi aduna masagi angang sing sida akhoi na hek poklak pa degi akhoi na masi pithak pasina mama aina ngasai ke first vaccine ni hai kare ko aduna masina antibodies ke sang yam yaw bana maram moidana masa mau yam phabasina laina ta tina kya de ke khoi na ngak thok pangami diarrhea de ke ngak thok pangami sor hon be gi laina kaya pneumonia de ke ngak thok pangami nakong gi laina na otitis media de ke ngak thok pangami allergic de ke ngak thok pangami ko asthma de ke ngak thok pangami future ke life ta moida diabetes mellitus na hande adegi cancer na ba ovarian cancer na ba gi changsu hantai mama gi khomlang pithok pasina angangi magi IQ level henkalali akhoi na ngasi honari bo puna maksing ase kaino icha chu bo phobo oina na balari haina na banatra aduna mama gi khomlang se aduna haina he mama oi bising se awareness pi ba matam da moi da yamna pungning thoba pa hai se kari haina season again hai ba matam da ai gi cha se ISO hening bado akhoi na mama gi khomlang se masa da phajana pithaba matam da afaba angang oigani aduna mateng yamna pangani haibasini ko aduna ngasai gi IQ ki level henkalali ko aduga another point usigi society sida akoi gi yamna important oiba akoi gi developmental theory kana leiri ko angang sing sige para mai taw ran yogla aga khoi hena phagada ge ga haibado adugi matam sida akoi na trust and the sense of security haiba amalai angang si hek poklak pasida moina kapi se mabuklam pagi oiram baya atopa mana ngasagi mama gi mabuk manung da lai nge da di moi jam secure oi je ba ki khang lai je de ba mapan da thokla ba matam da di moi da insecure feeling ama ai kai da ge hai ba gi ki je ba gi su oi ba ya he ba moina kapase bo mabuklam ba khakta na te any mangon da nungai ta ba ma lai ram baya mapan thokjan ba gi makhong ham jan ba gi ado kari kumba mama oi bi na ta akhoi sina hek pok pang magi ne khomlang che pithak piraba mana lamba ga su hek pithak piraba adagi mo kari haitare mana nga sai gi insecure etana ai eke okay man hek kapam matam se ma kari le rage nang bo kai daurage kai na tawdana magi nga sai gi any asot pa kai ga leiram ba puna maksing ase loina sengdok piraga akhoi gi comfortable position amada thambi ba ayam nungai na ko sumaina yoglak pa angang gi darkar re ba khudi mo se akhoi na matam chana pibiraba khomlang dagi adagi magi mai mana kapakpa matam se mabuk thalaga su ka daure po phubi dana mangonda lumbu sahan bi dana mama ga maga se skin to skin contact ko kon minna dana ga khoi ruming in ga haibse sumaina lai minna ga chawrak pa angang sidi ko aphaba angang oi kan mi bu thajaba okay aphaba ngak to oirakani haibagi thajaba lai ko kai gino sugum ba jaina puchana ra ise kai gino haiba matam da akhoi hujiki mas ngasi ga ngang se hayeng ge akhoi gi jati gi yumbi yoidoine ko anana they are the stepping stone to build a strong nations and natro se akhoi na apachau khat pa dagi yamna kano ina khun ba khuna ya mawoi gen haita di haurai ba ngang sing se si gi sing si yamna phan ba mama thau tai ba adona mama woi bising asina kari tare aina ham tham janim ba wafam de they are the seats of the society hoi mane akhoi sam chok thok ni ngai ne marom ta di we are the seats of the society akhoi de gi ni ngasai gi sigi mathang polok ta na ngasi gi kano society ma sema ibse ko aduna akhoi ju yamna empower to ba ma mathau tai ko mating mai ha pa ma mathau tai hata ki WISO na adagi recommend to ri ba thim sigi tamak ta su akhoi na
yamna chakthokse kaigeno nupi da import pirakpad mane ko patik maya ya maha pirakpado kaino nupi sidi magi team sida laise okay nu mama oi bi khudimang na especially working women sing sida working women sing sida di kaino akhoi frustration yam lei ri ba okay ai gi isa je maternity leave loi rani ko maternity leave loi hraba matung sei sa ai gi isa je hundu omaga ai thaba kamai chai kan khan bada kapak ta banati ko adagi mo ngasai gi workplace da lai ngai matam da ngasai feeding tawrapagi matam adugumba singsi khalubda akhoi da su yamna nungai tabdu phawre adubu ngasidi WISO na akhoi gi thabak dau bi puna maksing sigi working women khuding makki da su han emphasis piraga akhoi gi awaba singse re khangbiraga ko sugumba mama hoi bi any jaga da thabak tau sano ko man he pamba matam da man he pamba jaga da mafam matam da naidana mana pithak ningpa breastfeeding se pithak han chi haibasine ba mana la ise ko aduni mane yam phajana su haibire medam na ko aduga mama oibigi role hai tare hojiki tungi yumbi role oigadori ba hojiki angang sing hogolak ni ba sing si phana thamba si mama ni maru oina magi role se aduduna su nepolena ga haibiram ba se aphaba ima piu prithvi joy toge ka haibiram ba se ko swais da tum haidi mari leina rak ko adubu sesta barak thada mapa gi role su yaud mane ngasai gi aina thamjaning ai se maru oina breastfeeding gi period sida ko nupa jing sina support tawdragadi nupi na kadaw nungda successfully breastfeeding taw pangam ko in-law sing sina support tawraba husband sina mangonda support tawbiraba morally physically everything support tawbiraba ko magi bijapi thakpadagi amadagi loinamak sing se sigi matam stage ni akoina mai pakna breastfeeding pithakdana afaba punai ma oira kadobasi hoi aduga madam matang sida lakchaning base khoigi mabuk yam khai haini khomlang yam thok pangam daba hai tare aduga thoga su angang sida hena mabuk than basingam daba sina maram oira kanda khoigi bottle feeding gumba artificial feeding tawbase masina angang si masa mau fagande kaina haibase chumbra sigi matang su madam gi wakhalon kitang thambi okay masigi thawong se akhoi na kadang nung da tawroi da akhoi na mase puning thogot pa yati mama oi bidai na ngasai thamje mana mabuk thakte haibagi wakhalo do madu thado hon ge dabani akoina mangonde awareness program ma pi toise mangonda akoina hai ge dori baje puning thogot ge dori baje kari gi matang da no haiba matam da macha jinane angang sina mama gi khomlang je hek ching baga ko segi nerve it's message ama piri ba akoi gi ngasai gi pituitary gland da message ama piri ba ko adu dagi ne hormone jina thokla aga khom si thokla ka dori si angang sina toina hek mabuk sina singi bagi makai ko khomlang thokpagi chang henga kani okay mama da confidence lege da bani mangon da kai gumba singna ba amata lai ba yade ko mama da confidence hek lai ba makai okay singna ba magaloina na ai na ai gi kan asuk mate kana ba ai gi kaino gi khomlang se ai gi isa da pitakani habigi wakalon chini hana mangon da lege da bse ko aduna mana kai gumba leram da bo oiraga su akoina moibu message da mokoida takpi ba guide to bi ba adu awareness bi ba amasangi aduna ngasai gi bottle feeding si akoina hek once horuraga di okay masidi mama gi khomlang thokpigi changse hanthari haidana si pizza urabani na okay hek tholak ta bo khuding gi adu pitakani gi ama lairani adu dagi di ngasai gi toina singa aroi ko angang tu dagi habit sula akhararoi aduna ngasai gi hormone do tholokpagi chang hanthadana khomlang thokta bo oikin mama ga angang tu dagi bonding du wala kani akoina sigi matang da ina thamjani bo wafam di kari non haiba matam da mama gi khomlang se hek pokpada ngai nge dagi masi pithak ka dobani ko aduga masi pithak pasina mo karam haina tawgani haiba matam da magi chang naina ko ngasai gi hek pokpada ngai nge matam da di mase akoina 8 to 12 times pithak pasriya ko aduga tha amani si ora aba matam sidadi na 7 times to 9 times kuma pithak pasriya ko then pung ani ge interval da pithak asya re natrag on demand whenever the baby wants angang sin he kapak pakuting ko na pithak pidana ko angang si mapuk ahing nung ten nai dana ahing phawba pithak ka dabani ko sigi sing se phajana pithak pidana masigi pithak pasi mo karino kari tawgada ken haiba matam se aina thamjaning badi exclusive breastfeeding haidana ko mama ge khomlang sin natana hek pok patagen tha taruk
mapung phara pa phau basida karigumba amata pithakta na mamagi khomlang khaktang pithakpa se masibu ne exclusive breastfeeding hairi base aduna akoina exclusive breastfeeding haiba se tawdragadi mamagi khomlang thakpagi kanaba singto hanthabasu ya ko aduna exclusive breastfeeding haibadi mamagi khomlang khaktang pithakpa nothing should be given orally even water ko aduna mamagi khomlang khaktang akoina pithakpa se masina angangi darkar oiba khudimak se phangabani masina angangi masa mau phagat gadori bani adugi policy sima akoina mayam da takpiba mathau tai another point ngasai gi mama da khoigi bottle feeding ki inter marak thalhan bayati mama gi khomlang do masada thajab amaga loinana ko correct position da lan na to bayadi akoina haige do badi siki matang sida aina ngasai gi mama masa jina khomlang mama gi khomlang pithakpa matamda akoi gi healthcare workers sing sina ju guide to biba masangi ko moina kai gu bakhang draga su aduga khoi gi khomlang si pithakpa matamda akoi gi breast sida akoi gi khaitang musan na leiba area do sigi areola ko masi ko masi angang gi mayam manung sida completely akoina masi changhan bi ke lehan bi ke to bane aduga sumaina tawraba matam sida angang na nungai na ngasai gi magi ik lang na thakpa gi makhon ko adu akoi to chu feel taw bude akoi to chu nungai ba phau pani ko aduna masina ta padi kaino magi khuding mak singa je well function tawri khomlang matik sana thoi adumaina akoina ngasai gi tha taru phau ba pithak pi ke ta bani haibasini tha taru loi khragadi akoina ngasai gi chawumba khot pana lai but still akoi ki breastfeeding se up to 2 years pau sa thabi basina chahi ani pau ba okay yam phazana wari sumna thambire doctor aduga breastfeeding tawringai huzik exclusive breastfeeding su panbi khre tha taru phau basi akoi ising phau ba hai tare ising phau ba pithak ta ba mamagi khoplang khakta ma pitha ga khoi te gi da hairaga na chawum dri phau ba hai tare adu ba base sangom khakta makna adumaina pithak mamagi khomlang hoi mamagi khomlang si khakta na pithak pa haidana su haibire aduna matam sida mama oi bising na kari kari chinjak se haidi chinjak ta su yam lai bra se haidi mabuk thok pa jinga sai madam na de pan bi khre angang na som na ching baduga brain gi dagi ismaina oxytocin amadi prolactin hormone thadok pa haibana ching ba aduna tabada chinjak na su yam na masi influence to bra haibadi khoina sum taja bada lafu gumba yam chabasi sangom yam na khoi mamagi khomlang yam thoi kaina sum haina basi chumbra adum bada su lai bra aduga mama na khoi gi angang da mabuk pitha ingai matam sida mama na chari ba khuding bakse khomlang sida adum masibu haidi angang na chingba matam da loina makse dum yaubra asi matang su haibiu yes akoi gi kaino ni akoi na lapu gum bayam pijana baje khomlang thoi ga haina badu ha masi akoi na mahi manai se ham toina pitha ka do mama hoi piching se even night time ta sora ka su mana nga sai gi thakning ba phawra ga di mahi manai se aduki matik pithak pi ge do hoi ko aduna mama da apha basin chak charaga di masa da automatically madu lakane aduna akoina moida apha basin chak pijaba mathau tai mama oi bising sida okay ado maru ina kari chinja ka charaga di hena phai haibadu som tang madam da gi thambira ga nuai aduga akoina message da kaino magi chinja haibadi tar ga di akoina ngasi mahi manai sidi phajana akoina yaur ka da bani ko asais da protein matik chana pijar ka ni carbohydrate phajana pijar ka da bani ko akoina ngasai gi daily gi hoina sari ba akoina nungti gi hoina sanari ba stage ta gi akoina kari tawra ka haksang phagada ge haibase ahen base si tawra ga lore akoina mule sa out tawra ga madai du aina somda haining ba yam na khara lairi ha ko aduna mama sing sina apha chinja akoina koi chanari ba maruina koi maitai gi da chana ba sigi tradition ni ko adugi mayam si aina adu yam na highlight to zero roi ge sta ko aduna mahi manai jo koi pijana de ayam ba se koina numit tarung ni phau badi koi gi kano na ta bi do maitai thum ga chana ba yam na problem oi ko ai samakta da su yam problem oi ki aduna ai kaina huje encourage to janing pati ko apha ba chinjak sing ko aduna ngasai gi high protein diet high carbohydrate diet ko mineral sing se suna example oin harbada akoina yerum nga
adagi hawai aduga easily digestible oibasing ko simasi pijaba mathau ta loina chaba yai ha loina chaba yai aduga khoina ngasai gi laphu gi hido maru oina khoi gi ngasai gi madi kari haitare fiber jam di yaubasi masina akoida mama oi bising ta su mateng pang put ko aduna koina atai mata aina hygienic de sigi matang study mahi mana yam na thakpa hoi hoi ko se mathau yam na tai hoi sina mu chinja ki de leire madam aduga yam hygienic oibagi matang se haidi mabu pitha am dai se kari kari haidi khoi sum taza bada ko khoi ina masing kai hoi haitare jam thok pokhot pa su yaw iduna sigi matang sa su yam yam na sigi sing se khoi na masya hogada badi thangai sing habade antenatal period ge hogada ko khoi na breastfeeding the problem yam na laigeli pasida khoi na prepare ta hodragati hoi nipal sing se ko haibiti aduna hayang angang sing sina phajana mangonda karam haina tawraga base khoi na mana sak tawba chingakpa matamda nungai jagadaba mong ko ado khoina dum hospital site te ge so dum taklakani ko aduna akoina hujiksu adudagi akoina last trimester last angang mama oi bisigi by pregnant period se masigi sina kum tha sure eka haiba matamdo da akoina clean tawba ama changi ko nipal se lata ka di block tawgani ko asi akoina ka mai tawni ising lumbu chaba sida akoi gi cotton afaba phi natragana lasingum na tawraga ko akoina mase phajana sengdok pi ba amasa natraga di mado akoi gi hambruising kai sing sina block tawdana khomlang je manung da di secretion khomlang di secretion di leiraba aduga thoklakpa ngamdaba maduna akoi gi breast engorgement haidana asoba hekta mama sing se lai ho dana yam pain oidana yam nongai taba problem asoba amani adusu ko adu punama aduna laikre aduga somna hangbira iba wahang dugi matung inadu akoina delivery angang leiraba matung dasu ko pithak pa matam da pithak tringai gi mamang da akoina clean tawba darkar oi afaba piron set pa asuba taru tanan ba pijol set kadavani nungti gi ruja kadavani ko aduga before feeding after feeding clean tawbi kadavani ising isamna adusu atopana natte ko haiba sing singak na tawbiraga di that is quite enough okay yam fazana thambire madam aduga khoina sum taza bada breastfeeding tawbasina mama oibi singi khoi gi breast cancer ovarian cancer singsi sigi risk se hanthai habana chimusu ta jai masi su kaya amuk yamna chumbage masi adu ke matik chummi mama oi bi singsida akoi se ka sai gi magi mama oi bi singsida magi kana base benefit of the breastfeeding to the mother ko masi amtang aina highlight tawjake ma number 1 da magi akoina angang po oba matung da akoi gi I hathabase hoi si hanthai ko aduga ani subada amu magi ngasagi khoigi uterus se aina ngasai ju pankre uterus sina angangi khau sina chawtho aga leirambadagi pixelak pagi sang se si mama sina khom tha agadi madu thun hanthai okay and ahom suba point da ngasiki haibiriba question maduna mama oi bi sing sigi breast amadi ovarian cancer werokpagi sang se hanthai atopa amadana mo postpartum depression akoina ngasai gi sigi aina mamang da chu thamsekhiba ang mama oi bising asina kho angang po oga khomlang pithakpa matam se nungai badagi awa badagi nungai basu nungai ba ai gi sa phangba aina khomlang pithakpa ngambagi nungai ba awa basu ahing nungthing tumba sa ba khangdana isagi adagi ai gi pangan son ba sigi haide transition period amane ba si chu ko nupi oi bi akhoi sigi aduna sigi matam sida sarang na balai ba mayam singa se akoina well support to bi da ba taragati ko akoina sugumagi matam sida postpartum depression haidana laina se sigisu laigali hoi ado sumba pukni wakhal ge nungai ta bai tari depression gumba lakpa yabagi nate aina mu thamjar ka de na sa gi postpartum depression se mama gi khomlang sina kai gumba pitha agadi madu gi chang se handal doine ba hanthai adu haini bane highlight se mane adu kai gumba depression haidi wakhal pukning wakhal ge ba charang na ba emotional oi ba hai tare adu gumba feeling lakpa matam da magi husband hai tare ko ipuroi baduna adu ki matik yam chawba support ama tangai phadabra hai da khanjai sigi matang sida ko adu ki matik chom ko magi in-lawsing ma akoi ge manim makoi biriba family du da lai biriba in-law ku de sina ma puroi ba adu manim boki role chu yam na chawi family me adu ka imung du na yam violence hoi ragadi maduna
akai ba yam na pigani aduna koina ngasai gi imong manung khuding maksing asina support to biba masangi my husband dagi manem bok dagi maku bok dagi ko khuding maksing sina support to pasang hoi aduga masi masu message oraga hai tar tabi liba khuding makna sigi oiba mama oibi singna thengnari ba aduga kamdona afaba angang semga dage hai basida imung manung gi oiba role so sukimatik chawi hai badu mosu thambi bani madam na aduga matang sida madam na song sai hai bi kiba khoigi theme sida hai tare handaki world breastfeeding week sigi theme siga su haifet mari leina na khoigi angang mama oibi singna angang si mabuk pithakwa matamda social stigma hai gadra khoigi public places singda mabuk pithakwa matamda kitang awkward oiba wakhalo na hai tare kitang nungai tabagumba ikai bani khangde ko adumain tawba na maram warakan angang se yamna kappa bhauda mabuk pithakpa ngamdaba aduga mayam laiminari ba topa topa singsina kai phawba dage awkward oidoira kaina khanbas na maram warakan da pithak tabasu dum marakta su yarum gani na thajai aduna sigi matang sida mama oibi du da plus mafam du da leiriba miyam duna makoi da chelhaning base kari kari wakhalo na chingba chelhaninge karam haina khalhaninge haibado amtak haibiu okay aduni akoi ngase hatake them sina so lak le pase ko aduna ngasai gi sigi matam stadi karmana tawgata ken haibada mipong khudi maksida khon awareness ma pi basang hai rai hoi ID not only to the lactating mother nubi da khakta natana homlang pitha iwa khakta natana aina nupa khudimak miyang khudimak da ai awareness pi ba pa ai gi oida maram di kai gi no haiba matam da moi gi support amasu yamna sa chumi huzik world no gi 2024 ge theme na piri base kari no haiba matam da closing the gap breastfeeding support for all hoi haibasti akoi khuding makna mama oi bising sida thabak chatle khangde lamben da chatle khangde wherever they are ko angang na darkar oiba mi angang pa darkar oiba mi kup khuding mana pithak ning ba matam sida sa ma ji pithak hansi that is their right haibne ko aduna adu pitha hansi haibne aduna ngasagi adudani aina ngasagi som nang birakhi bida aina awareness program se pregnant and the lactating mother da khakta natana miyam khuding makta aina sigi kaino je ma message ma hek pinning is awareness ma pinning is mi pung khuding mak sina breastfeeding haibase tangai phade masi pi base akoi khuding ma ki hak lay haibase akoina support of ham thoi akoina protect to bigedabani adumaina tawraba matamda akoigi tinjang kaijang daba ko masa mau phaba sapkhatpa khunai ama oirakadori bari haibase se aina thamjanin ba hoi madam kana bo oigani na khale aduga mo aina ngasai gi magi kana patu da ama khakka aina highlight tawjaning base breastfeeding gi kaino kana basida masidi mama oi bisina ko wherever they are hoi pithak pase ma yare matam sangtre paisa sangtre ko mane aduga prepare to ba malaitre war gi matam da pithak pa yare any disaster gi matam da pithak pa yare same sadana mu tawbagi darkar laitre hoi darkar oite ba mana hek lai ri ba mafam do adai du da pithak pa yare hoi sini akoina thamning base aduga ngasai ge breast bottle feeding gi diti mangasai ge yam changi dana madu dagi mu kari prepare tawrakani boil tawrakani saba chang temperature si yari bra yada bra sin angang da kar maina mung tawrakani ko hygienic oidoi bra oi adana ayam bana akoi gi bottle feeding tawrak pasing sina diarrhea stagi atuki matik angang se si hal akoina mama oi bising sida akoina awareness program phasana pidana lai lai su yam haidana hygienic phasana maintain tawbiragadi phaba ko natragadi akoina mase kaino tawgadabani aduna ni akoina wasigi paujela se mayam da akoina pina na ba haidana world WHO na ko ada UNICEF na yam changdana akoina breastfeeding ase mase mi pung khudi angang khudi makta ko mama oi bi khudi mak na pihan gadabani kan hairi se hoi aduga loshilak poina madam da ki ko haidi biriba viewers sing sida madam ge site gi kari kari wafam na chingba thambini ngasi ge topic siga mari leina na khara dang thambira mo ma okay aina ngasi ge topic siga mari leina na aina myam da thamjening ba wafam di mother's milk is the best food for the baby hoi ko angang gi mama gi khomlang haibasina masa gi khwai gi phaba sinsak ni aduna sida somok natana ko angang do na darkar oi ba khuding makse mama gi khomlang sida phangi ko hairi ba ase pok padagi na tha taruk phawbati mama gi khomlang pithak pigedabani masida
angang adugi darkar oiba growth and development magi chawkholak pagi darkar oirok pagi singak pagi punamak singasya masi mamagi khomlang sitaki loina phangi aduna asuk pharaba mamagi khomlang hena singhanba hena intelligent oihanba lair laisu haihanbada chawkhot pa khunaya ma porakpada mamagi khomlang ase aduki matik maru oikraba se akhoina mipong khudimakta angang khudimakta pithakta na mama oi bi khudimakta masagi khomlang pithak pasigi nungai base ase phawhan na baki damakta hataki thim closing the gap breastfeeding for all haibasi akhoi ki society da lairiba mipung khudibak na families na adagi societies na community na adagi employers sing adagi policy makers sing khuding mak sing asina thabak to bigisu magi khom pithak pasida mamagi khomlang pithak pasida kai bal hendan aba ko aduna mipong khudim maksing se whenever they want wherever they want let them feed the baby ge pasema asuki matik maruoi raba mamagi khomlang ase angang khudim makta mama oibi khudim makna pithak hanba kari kumba kanaba amata laitana ko hek moigi hek tarka reba matamda pithak hanba matam sida akhoi puna mangna support to bidana ko akhoi chakhot pa khunaya ma healthy society ma healthy society means developed society or kadori mani ko adu kumba ma ohensi haibase aina mayam ta thamjage mamagi khomlang asidi mamal shooting draba angang ama samkat pada khwaidagi maru oiba tingjang kaijang draba aduga brain hena phahalaba afaba khunaya ma sembada asuki matik darkar oiraba asigumba gi paujel ase aina myam da piraga akhoi chakhor pa khunai ama oiminarasi haiba wapam ase thamaka loi senjarage yam thagachari madam mama orbigi khomlang na angang dugi masamu fa badana tana society da hena aphaba ma tinjang kaijang da ba society mu oiba aduga hayeng tungi yumbirel sing haite achang ba haitare ko sumcha da ba haitare adugum ba aphaba adugum yumbi amamam achet pa yumbi amamam oi hona bagi damakta mama orbigi khomlang pithak pase asuk ke matik yam na maru oi haiba wafam dine thambiram base thank you so much once again ma'am mathangi atop episode amada topic phajaba ma haitare amukasu asigi sugumna amuka wari watai sanana bagi jado muk lawjage hoi masiga loinana ngasigi damakta di SKTV gi Hakshel plus ki kulhundoi suba episode matang asta loisinjari mathang ge episode sing da karam topic ta mayamna viewers sing ge apamba adugumba topic su adum comment section da thambiramo haibo wafam siga loinana ngasigi damakta di Hakshel plus ki kulhundoi suba episode matang asta loisinjari pumna makpo muka hana khurumjari